ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯕꯣꯔꯗꯤꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯕꯣꯔꯗꯤꯡ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯣꯐꯤꯌꯥꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯁꯣꯐꯤꯌꯥꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯇꯥ, ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯣꯐꯤꯌꯥꯗꯣ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯉꯁꯤꯗꯒꯤ ꯂꯩꯕ ꯍꯧꯈꯤ꯫ ꯁꯣꯐꯤꯌꯥꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗꯣ ꯂꯇꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯈꯣꯏꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯁꯣꯐꯤꯌꯥꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯔꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯐꯃꯨꯡ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯉꯍꯥꯟꯋꯥꯏꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯐꯤꯌꯥꯒꯤ ꯃꯕꯣꯛꯇꯣ ꯂꯩꯈꯤꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯐꯤꯌꯥꯅ ꯍꯟꯗꯛ ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯐꯤꯌꯥ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯐꯤꯌꯥꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡꯁꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯅꯅꯕ ꯑꯃꯗꯤ ꯃꯁꯥ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯅꯔꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯇꯧꯒꯗꯕ ꯔꯨꯜ ꯄꯨꯝꯅꯃꯛ ꯂꯇꯥ, ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯅ ꯁꯣꯐꯤꯌꯥꯗ ꯇꯥꯛꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥ, ꯂꯇꯥ, ꯊꯝꯕꯥल ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯕꯒꯤ ꯇꯨꯡꯗ ꯆꯥꯛ ꯂꯣꯏꯕꯒꯤ ꯀꯥꯡꯁꯤ ꯈꯤꯡꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯤ꯫ ꯆꯥꯛꯆꯥꯕ ꯇꯣꯛꯂꯒ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯅꯍꯥꯟꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯂꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯂꯇꯥ, ꯉꯁꯤꯁꯤꯕꯨ ꯏꯁꯥꯁꯤ ꯁꯥꯒꯨꯝ ꯂꯥꯛꯀꯨꯝ ꯁꯥꯎꯕꯤꯡ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤꯗꯤꯅꯦ ꯌꯨꯝ ꯊꯥꯗꯣꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯏꯗ, ꯑꯗꯨꯝ ꯂꯩꯔꯒ ꯍꯩꯅꯔꯛꯄꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯣꯐꯤꯌꯥꯁꯨ ꯆꯨꯝꯂ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯇꯨꯝꯅꯔꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯀꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯣꯐꯤꯌꯥꯒꯤ ꯀꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯇꯥ, ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏꯅꯁꯨ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 10 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯣꯐꯤꯌꯥꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯨꯝꯕ ꯆꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯉꯛ ꯉꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯃꯨꯡꯗ ꯀꯥꯈꯠꯅꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯁꯣꯐꯤꯌꯥꯅ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯊꯝꯕꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯊꯝꯕꯥꯜ, ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯇꯨꯝꯅꯔꯤꯕꯁꯤꯕꯣ? ꯑꯁ ꯁꯣꯐꯤꯌꯥ, ꯅꯪꯅ ꯈꯪꯗꯕꯩꯅꯤ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯃꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯃꯍꯥꯛ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅꯗꯤ ꯈꯪꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯐꯤꯌꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯈꯪꯁꯤꯡ ꯁꯤꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯀꯞꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯕꯗꯒꯤ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯊꯝꯕꯥꯜꯕꯨ ꯍꯧꯗꯣꯛꯇꯨꯅ, "ꯊꯝꯕꯥꯜ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯥꯜꯅ, "ꯌꯥꯔꯦ ꯇꯨꯝꯃꯣꯁꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯍꯥꯏꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯅ, "ꯀꯔꯤꯅꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯒꯦꯕꯣ? ꯍꯧꯖꯤꯛ ꯍꯥꯏꯌꯣꯕ"꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯊꯝꯕꯥꯜꯅ, "ꯑꯁ ꯑꯗꯨꯝ ꯀꯞꯄꯅꯦ,
ꯑꯗꯣ ꯀꯩꯝꯇꯗꯤ ꯇꯧꯗꯕꯅꯤ ꯇꯨꯝꯕ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯌꯥꯝꯅ ꯀꯤꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯇꯧꯗꯕꯅꯤꯅ ꯀꯩꯝꯇ ꯀꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯗꯤ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯖꯔꯒꯁꯨ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯨꯝꯊꯕ ꯇꯥꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯞꯂꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯦꯛꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯇꯥ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦꯗ ꯁꯤꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯖꯟꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟꯁꯦ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯁꯣꯐꯤꯌꯥꯗꯤ ꯀꯤꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯅ ꯈꯔ ꯍꯦꯟꯖꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯗꯤ ꯀꯤꯈꯤꯕꯅ ꯃꯍꯥꯛ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯅꯤ ꯀꯔꯤꯝ ꯇꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯝꯅꯈ꯭ꯔꯦ ꯁꯣꯐꯤꯌꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯂꯇꯥ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯇꯨꯝꯗꯕꯤꯗ ꯁꯣꯐꯤꯌꯥ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯝꯕꯥꯜ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯉꯔꯥꯡ ꯀꯞꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯂꯇꯥꯅ ꯃꯈꯣꯏꯅ ꯈꯪꯕ ꯈꯔꯗꯤ ꯍꯥꯏꯔꯤ ꯍꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯁꯤꯗꯅꯦ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯑꯗꯣ ꯃꯤꯗꯤ ꯁꯣꯛꯇꯦ ꯍꯥꯏꯌꯦ ꯑꯁ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯃꯤ ꯁꯣꯛꯂꯛꯑꯗꯤ ꯍꯩꯃꯥ ꯃꯤ ꯁꯣꯛꯂꯒꯅ ꯃꯥꯏꯕꯗ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯛꯄ ꯑꯗꯣ ꯁꯣꯐꯤꯌꯥꯅ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯁꯣꯐꯤꯌꯥꯁꯨ ꯃꯇꯝ ꯈꯔ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯑꯗꯨꯝ ꯀꯞꯄꯤ ꯁꯣꯐꯤꯌꯥꯁꯨ ꯁꯨꯝ ꯇꯥꯔꯕꯅꯔ ꯀꯔꯤꯅꯣ ꯍꯥꯟꯅ ꯌꯥꯝꯅ ꯀꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯤꯕ ꯐꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯥꯜꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯣꯐꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯁꯣꯐꯤꯌꯥ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯁꯤꯔꯥ ꯑꯁ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯈꯤꯕꯗꯨꯗꯤ ꯑꯁ ꯑꯗꯨꯝ ꯀꯞꯄꯕꯅꯤꯍꯦ ꯑꯩꯁꯨ ꯑꯗꯨꯝ ꯉꯍꯥꯟꯋꯥꯏ ꯑꯗꯨꯝ ꯊꯣꯛꯏ ꯀꯩꯝ ꯇꯧꯗꯦ ꯑꯗꯣ ꯂꯇꯥꯒ ꯃꯤꯅꯥꯛꯁꯤꯒꯁꯨ ꯍꯧꯗꯣꯛꯈꯤꯁꯦ ꯍꯧꯗꯣꯛꯎꯔꯅꯨ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯐꯨꯛ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯈꯤ ꯁꯣꯐꯤꯌꯥ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯊꯝꯕꯥꯜꯅ ꯄꯔꯞ ꯊꯣꯛꯑꯒ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯝꯕꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯈꯨꯠꯇ ꯂꯦꯝ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯝ ꯑꯁꯨꯝ ꯂꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯔꯤꯈꯥꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯈꯌꯥꯝ ꯄꯥꯕꯗꯤ ꯐꯕꯅꯤ ꯋꯥꯔꯗꯦꯟꯁꯤꯡꯁꯤꯅ ꯁꯪꯂꯒꯅꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯈꯌꯥꯝ ꯄꯥꯍꯜꯂꯕꯗꯤꯅꯦ ꯃꯥꯔꯛꯁꯦ ꯋꯥꯡꯅ ꯐꯪꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯑꯁ ꯕꯦꯔꯥ ꯌꯥꯝ ꯀꯥꯏꯗ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯅ ꯑꯁ ꯅꯣꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯆꯪꯅꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯑꯃꯠꯇ ꯆꯪꯗꯦ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒꯅꯦ ꯀꯄꯛꯂꯅꯤ ꯈꯟꯕꯗ ꯑꯁ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯏꯟꯅꯔꯛꯄꯒꯨꯝ ꯁꯣꯐꯤꯌꯥꯅ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯁꯣꯐꯤꯌꯥꯅ ꯇꯨꯡꯂꯣꯝꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯦꯝ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯀꯥꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯕ ꯑꯁ ꯅꯪ ꯁꯨꯕ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯅꯨꯡ ꯆꯪꯉꯛꯈꯤꯒꯦ ꯑꯁ ꯏꯊꯟ ꯂꯩꯍꯧꯕꯁꯦ ꯌꯥꯝ ꯇꯜꯂꯤꯗ ꯍꯩꯃꯥ ꯅꯪ ꯏꯊꯟ ꯂꯩꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯆꯪꯉꯨꯁꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯩ ꯑꯁꯥꯝ ꯉꯥꯜꯂꯤꯁꯤꯕꯨ ꯂꯦꯝꯒ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯏ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯁꯣꯐꯤꯌꯥ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯣꯐꯤꯌꯥ ꯑꯗꯨ ꯅꯪ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ ꯑꯁ ꯄꯔꯤꯈꯥ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯍꯜꯂꯅꯤꯗ ꯑꯣ ꯑꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯜꯁꯤꯀꯣ ꯁꯣꯐꯤꯌꯥꯅ ꯍꯟꯁꯦ ꯑꯗꯣ ꯅꯣꯏꯒꯤꯁꯨ ꯄꯔꯤꯈꯥ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯍꯟꯗꯧ ꯅꯠꯇ꯭ꯔꯣ
ꯍꯟꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯁꯦꯕ ꯑꯁꯨꯝꯅ ꯃꯅꯨꯡꯂꯣꯝꯗꯒꯤ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯁꯣꯐꯤꯌꯥꯅ ꯃꯨꯈꯨꯝ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯊꯝꯕꯥꯜꯗꯣ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯍꯣꯏꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯗꯤ ꯀꯔꯥꯏ ꯍꯥꯏꯔꯤꯕ ꯇꯨꯃꯤꯟꯅ ꯑꯗꯨꯕꯨ ꯂꯩꯔꯤꯗꯨꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯐꯤꯌꯥ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯗꯣꯏꯔꯥ ꯍꯪꯉꯤꯗꯨꯗꯤ ꯑꯩꯅꯁꯨ ꯍꯟꯒꯅꯦꯅ ꯈꯨꯝꯂꯤꯕꯗꯨꯗꯤ ꯑꯗ ꯅꯪꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯒꯅꯦꯅ ꯍꯥꯏꯗꯨꯗꯤ ꯑꯁꯨꯝꯅ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯕꯁꯨ ꯊꯝꯕꯥꯜꯅ ꯌꯥꯔꯁꯦ ꯈꯥꯏꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯣꯐꯤꯌꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤꯕꯗꯣ ꯁꯣꯐꯤꯌꯥꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯝꯕꯥꯜꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄꯔꯄꯞ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯥꯜꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯁꯣꯐꯤꯌꯥꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯏꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯊꯝꯕꯥꯜꯁꯨ ꯌꯥꯎꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯞ ꯃꯥꯟꯅꯅ ꯇꯨꯡꯂꯣꯝꯗ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒ ꯂꯦꯡꯒꯥ ꯍꯥꯏꯔꯞ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯝ ꯑꯗꯨꯅ ꯃꯃꯥꯏꯔꯣꯝꯗ ꯂꯣꯏꯅꯃꯛ ꯍꯥꯊꯔꯤ ꯃꯁꯥ ꯑꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯑꯕꯒꯨꯝ ꯃꯆꯨꯝ ꯇꯥꯕꯒꯨꯝ ꯆꯅꯞ ꯆꯅꯞ ꯂꯥꯎꯅ ꯎꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯉꯧꯔꯤꯕꯔꯥ ꯃꯨꯔꯤꯕꯔꯥ ꯈꯪꯗꯦ ꯇꯥꯏꯐꯦꯠ ꯇꯥꯔꯤ ꯄꯜꯂꯤ ꯄꯜꯂꯤ ꯇꯧꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯨꯁꯨ ꯏꯃꯣꯠ ꯃꯣꯠꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯂꯥꯎꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯑꯗꯨꯒ ꯋꯥꯔꯗꯦꯟ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯕꯅ ꯅꯤꯡꯁꯥ ꯐꯩꯅ ꯍꯣꯟꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯇꯣꯏꯂꯦꯠ ꯆꯠꯄꯗꯅꯦ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯣꯐꯤꯌꯥꯅ ꯄꯥꯈꯠꯅ ꯇꯝꯕ ꯑꯗꯨꯗ ꯊꯝꯕꯥꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯑꯁꯦꯡꯕꯒꯤ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯣꯐꯤꯌꯥꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯍꯣꯏ ꯅꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯑꯃ ꯑꯊꯦꯡꯕꯁꯤꯗ ꯅꯇꯣꯝꯇ ꯆꯠꯂꯤꯕꯅꯣ ꯍꯥ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ ꯍꯌꯦꯡꯅꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯔꯒꯦ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯅꯈ꯭ꯔꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯂꯇꯥ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯁꯦꯡꯕꯒꯤꯔꯣ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ ꯍꯥꯏꯗꯨꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅꯁꯨ ꯑꯁꯦꯡꯕꯒꯤ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯋꯥ ꯉꯥꯡꯉꯛꯏ ꯅꯪ ꯀꯩꯗꯧꯉꯩ ꯍꯟꯗꯣꯏꯅꯣꯗꯅ ꯑꯗꯨꯗ ꯑꯩꯅ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯍꯟꯗꯣꯏꯅꯦꯗꯅ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯔꯤꯈꯥ ꯂꯣꯏꯔꯒ ꯍꯟꯅꯦꯅ ꯍꯥꯏꯕꯗꯨꯗ ꯃꯅꯨꯡꯗꯒꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯃꯇꯝ ꯈꯔ ꯅꯣꯏꯗ ꯂꯩꯒꯦꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯗꯒꯤ ꯊꯝꯕꯥꯜ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯑꯁꯦꯡꯕꯒꯤ ꯅꯪ ꯑꯩꯈꯣꯏꯗ ꯆꯠꯂꯨꯗꯣꯏꯔꯥꯅ ꯍꯪꯕꯗ ꯊꯝꯕꯥꯜꯗꯤ ꯀꯩꯝꯇ ꯈꯪꯉꯝꯗ꯭ꯔꯦꯕꯀோ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯒꯤ ꯑꯩꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯇꯤꯟꯒꯤ ꯃꯅꯨꯡꯗꯨꯗꯅꯦ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩ ꯀꯤꯈꯤꯕꯅ ꯊꯝꯕꯥꯜꯗ ꯀꯣꯟꯁꯤꯟꯕꯅꯤ ꯊꯝꯕꯥꯜꯅ ꯌꯦꯡꯕꯗꯗꯤ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯑꯁ ꯑꯩꯅ ꯌꯦꯡꯕꯗꯗꯤꯅꯦ ꯀꯔꯤꯝꯇ ꯂꯩꯍꯧꯗꯦ ꯅꯪꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗꯨꯗꯅꯦ ꯑꯩꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯈꯔꯕꯨꯗꯤ ꯀꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯗꯨꯒ ꯅꯕꯥꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯏ ꯍꯥꯏꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯏꯟꯅꯔꯛꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯕꯥꯅꯤ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯅ ꯕꯣꯔꯗꯤꯡꯁꯤꯗꯅꯦ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯎ ꯐꯩꯗꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯨꯔꯁꯤꯔꯅꯦ ꯑꯁ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯀꯔꯤꯅꯣꯅꯦ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯦꯡꯕꯗ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯎꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯅꯕ ꯍꯣꯠꯅꯔꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯇꯨꯝꯃꯤꯟꯅꯔꯤ ꯂꯇꯥ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯇꯨꯝꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨ ꯊꯝꯕꯥꯜꯅ ꯁꯣꯐꯤꯌꯥꯗ
ꯑꯩꯗꯤ ꯐꯝꯃꯁꯇ ꯂꯩꯕꯁꯦ ꯁꯨꯝ ꯀꯤꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯍꯥꯟꯕꯗꯤ ꯅꯣꯏꯕꯨ ꯌꯥꯝꯅ ꯀꯤꯗꯕ ꯁꯥꯔꯝꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯥꯜꯅ ꯀꯤꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯀꯤꯔꯤ ꯄꯣꯠꯅꯤ ꯅꯪꯗꯤ ꯉꯁꯤꯈꯛ ꯂꯥꯛꯄꯅꯤꯅ ꯊꯦꯡꯅꯔꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯉꯁꯤꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯐꯤꯌꯥꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣ ꯖꯒꯥꯁꯤꯡꯗꯣ ꯍꯥꯏꯔꯛꯑꯣꯕ ꯑꯩꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨꯅꯦ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯅꯍꯥꯟ ꯅꯣꯡꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯑꯩꯅꯅꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯎꯕꯒꯤ ꯋꯥꯅꯤ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯤꯕ ꯑꯁ ꯁꯨꯝ ꯃꯊꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯗꯣ ꯅꯨꯃꯤꯗꯥꯡꯗꯗꯤ ꯌꯥꯝꯅ ꯐꯖꯩꯗꯅ ꯑꯗꯨꯗ ꯑꯩꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯌꯦꯡꯉꯨꯔꯒ ꯆꯪꯉꯝꯗꯥꯏꯗ ꯇꯦꯡꯀꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯎꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯎꯕ ꯑꯁꯣꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯇꯦꯡꯀꯤꯗꯨꯔꯣ ꯃꯥꯅꯤ ꯑꯗꯣ ꯑꯃ ꯃꯊꯦꯡꯗꯒ ꯌꯦꯡꯖꯔꯨꯅꯨ ꯑꯁꯦꯡꯕꯒꯤ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯅ ꯑꯁ ꯌꯥꯔꯦꯕ ꯇꯨꯝꯅꯔꯣꯕ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯥꯜꯅ ꯅꯈꯣꯏꯗꯤꯅꯦ ꯎꯗꯕꯅꯤꯅꯅꯦ ꯇꯨꯝꯕ ꯌꯥꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯐꯤꯌꯥꯅ ꯑꯁ ꯉꯥꯏꯈꯣꯁꯦ ꯑꯗꯨꯒ ꯑꯃꯅ ꯀꯗꯥꯏꯗ ꯊꯦꯡꯅꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯥꯜꯅ ꯅꯨꯃꯤꯠ ꯑꯗꯣ ꯃꯍꯥꯛ ꯑꯁꯤ ꯕꯣꯔꯗꯤꯡꯗ ꯂꯥꯛꯄ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯣꯏꯅ ꯁꯨꯝꯃ ꯌꯦꯡꯂꯛꯄꯗ ꯕꯣꯔꯗꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯦꯞꯄ ꯎꯈꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯗ ꯑꯁꯣꯝꯒꯤ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤ ꯑꯁꯣꯝꯗ ꯀꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯋꯥꯔꯗꯦꯟꯅ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯀꯥ ꯑꯃꯗꯤ ꯂꯩꯍꯧꯏ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯍꯧꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯈꯤ ꯑꯩꯅ ꯎꯈꯤꯕꯗꯣ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯁ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝꯅ ꯀꯤꯍꯦ ꯑꯁꯨꯝꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯂꯇꯥꯅ ꯁꯥꯎꯗꯨꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤ ꯇꯨꯝꯃꯨ ꯍꯥꯏꯕꯅꯤ ꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯣꯐꯤꯌꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯂꯇꯥ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯀꯤꯔꯛꯄꯗꯒꯤ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯎꯈꯤꯕꯗꯣ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯥꯠꯀꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯁꯨ ꯃꯗꯨ ꯈꯨꯝꯕꯗꯨꯗ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯪꯂꯛꯂꯤꯕꯗꯣ ꯂꯣꯏꯅꯃꯛ ꯈꯨꯝꯂꯤ ꯑꯁꯨꯝꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯔꯛꯏ ꯑꯗꯨꯗꯨꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯈꯣꯏ ꯀꯅꯥꯝꯇꯗ ꯋꯥ ꯂꯥꯎꯔꯨꯔꯒꯅꯨ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕꯅꯤꯗꯣ ꯑꯗꯨꯅ ನꯈꯣꯏ ꯋꯥ ꯂꯥꯎꯊꯣꯛꯂꯨꯔꯒꯅꯨ ꯑꯗꯨꯒ ನꯈꯣꯏ ꯑꯃ ꯃꯊꯦꯡꯗ ꯅꯇꯣꯝꯇ ꯃꯤ ꯑꯅꯤ ꯀꯩꯗꯧꯕ ꯆꯠꯀꯅꯨ ꯆꯠꯄ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯂꯒ ꯆꯠꯀꯗꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ನꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯔꯛꯄ ꯑꯉꯥꯡꯁꯤꯡꯗꯁꯨ ನꯈꯣꯏꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯒꯅꯨ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯤꯈꯤꯅꯤ ꯃꯗꯨꯃꯛꯇꯅ ನꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯛꯄ ꯑꯃꯗꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯄ ꯅꯠꯇꯦꯗꯅꯀꯣ ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯊꯦꯡꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯎꯍꯨꯝ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤ ꯂꯝꯐꯥꯡꯗꯁꯨ ꯑꯗꯨꯝ ꯇꯧꯅꯔꯤꯗꯅꯀꯣ ꯐꯔꯦ ꯑꯗꯨꯗꯨꯒ ꯅꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃ ꯃꯊꯦꯡꯗ ꯅꯣꯏ ꯆꯠꯊꯣꯛꯀꯅꯨ ngasi amai ba lakani aduga lai khuram thoga adum phakhrani da fare aina harisini ko asumna warden aduna hairak paduta satra satri mayam to tumin lei warden aduna hek chakhiba ka satra satri sing aduna hainai school si da but tamnaraga bu tamnadi aduna haigatro ai ne thina mi da haini asumna makoi aisu haigani haiduna nga aduna makoi gi kada changnakhi masidagidi makoi school gi matam joroktuna makoi school chatnabagi damakta mafi maron loisinari Sophia su mafi maron loiselli matam aduda mahaki matungda kanagumba ama chatkibado mahana sawum phangi mahaki mamanabi sing lata thambal amadi minaksi makoi sing gi marakta ama oiramgadra haiduna khandoktuna lehauguni adubu amukasu chatkibado amukasu handuna chatki matam adu Sophia na phat leithorktuna jengbadadi kana amata leiramdi lata thambal amati minaksi makoisu Sophia leiriba jaga adagi khara thaptakna makoisu school chanapagi bafi loisalduna leirami matam aduda Sophia na khali kanano ne hajita igi tungda hummaga chakhibaduba asamna khallaga mahak mamai leithoktuna adumak leiri adubu kana amaktadi chakhiba lekti
ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝꯗ ꯃꯁꯝ ꯑꯗꯨ ꯍꯨꯝꯀꯠꯂꯤ ꯃꯇꯝ ꯑꯗꯨ ꯁꯣꯐꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯊꯝꯕꯥꯜ ꯀꯩꯅꯣꯝ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯇꯥ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯗ ꯃꯤ ꯑꯃ ꯆꯠꯈꯤꯌꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯅ ꯑꯁ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯣꯏꯔꯝꯒꯅꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯐꯤ ꯃꯔꯣꯟ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯣꯐꯤꯌꯥꯗꯤ ꯃꯁꯥꯗ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯔ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛ ꯂꯥꯡꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯉꯔꯥꯡ ꯃꯈꯣꯏꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣ ꯌꯧꯔꯛꯂꯤ ꯊꯝꯕꯥꯜꯅ ꯃꯤꯅꯥꯛꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯒꯤ ꯇꯨꯡꯂꯣꯝꯗ ꯂꯇꯥꯅ ꯁꯣꯐꯤꯌꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯐꯤꯌꯥꯅ ꯂꯛꯂꯒ ꯂꯇꯥꯗ ꯀꯔꯤ ꯍꯥꯏꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯃꯨꯛ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯀꯧꯔꯛꯈꯤꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯇꯥꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯁꯣꯐꯤꯌꯥ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯕꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯅ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯝꯕꯗꯨꯗ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯇꯥꯅ ꯑꯩꯗꯤ ꯀꯧꯗꯦꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯔꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯕ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯀꯜꯂꯒ ꯊꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯏꯁꯤꯡ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯕ ꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯨꯗ ꯁꯣꯐꯤꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯃꯈꯥꯗ ꯊꯥꯗꯩ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗ ꯍꯦꯛ ꯇꯥꯕꯒꯗꯤ ꯍꯩꯗꯣꯔꯛꯂꯤꯕ ꯑꯗꯨꯗꯤ ꯏꯁꯤꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯅ ꯀꯩꯗꯧꯔꯒꯦ ꯂꯇꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯑꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯩꯅ ꯊꯛꯀꯦ ꯇꯧꯕꯗ ꯉꯪꯁꯪ ꯉꯥꯡꯉꯒ ꯏ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯊꯝꯕꯥꯜꯅ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯑꯁꯤꯗꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯇꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯣ ꯇꯩꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯔꯕꯅꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯗꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯂꯇꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏꯁꯨ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯨꯝ ꯉꯁꯤꯁꯨ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯣꯐꯤꯌꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯊꯝꯕꯥꯜꯗ ꯆꯤꯟꯅ ꯀꯣꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯀꯩꯗꯧꯔꯒꯦ ꯁꯣꯐꯤꯌꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯑꯩ ꯉꯁꯤꯗꯤ ꯉꯥꯟ ꯃꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯕꯗꯒꯤ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯇꯥ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯊꯪꯅꯕ ꯀꯥꯒꯤ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯑꯩꯈꯣꯏ ꯀꯥꯒꯤ ꯃꯤꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯕꯗꯒꯤ ꯃꯥꯅꯦ ꯅꯣꯏꯒꯤ ꯀꯥ ꯊꯪꯅꯕꯁꯤꯗꯒꯤꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯇꯥ ꯃꯤꯅꯥꯛꯁꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯣꯐꯤꯌꯥ ꯃꯈꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯁꯨꯝꯅ ꯌꯦꯡꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯑꯗꯣ ꯃꯈꯣꯏ ꯃꯔꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯡꯗꯣꯛꯏ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯔꯕ
ꯌꯥꯝꯅ ꯃꯜꯂꯕ ꯐꯤ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯒꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯅ "ꯃꯁꯤꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯂꯇꯥꯅ "ꯂꯥꯡꯒꯅꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯊꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯈꯣꯏ ꯃꯔꯤꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ "ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯅꯈꯣꯏꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯂꯇꯥ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏꯁꯨ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯟꯅ ꯂꯥꯎꯈꯠꯄ ꯑꯗꯨꯗ ꯊꯪꯅꯕ ꯀꯥꯁꯤꯡꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯨ?" ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯨꯂꯩ ꯂꯩꯗꯨꯅ ꯆꯤꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ "ꯑꯩꯈꯣꯏꯁꯨ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯇꯥꯈꯤ, ꯑꯩꯈꯣꯏꯒꯤ ꯀꯥꯗꯁꯨ ꯊꯤꯟꯕ ꯌꯥꯕ ꯊꯤꯜꯂꯝꯂꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯋꯥꯔꯗꯦꯟꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟꯅ "ꯀꯔꯤꯒꯤꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯦ?" ꯍꯥꯏꯗꯨꯅ ꯆꯩꯗꯨꯝ ꯆꯩꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕꯗꯣ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ "ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕ ꯑꯃꯗꯤ ꯃꯤ ꯀꯤꯍꯜꯂꯕꯗꯤ ꯀꯝꯗꯧꯅ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯃꯤ ꯂꯩꯒꯅꯤ? ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯇꯧꯔꯕꯁꯨ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ? ꯅꯣꯏꯁꯤꯗꯤꯕ ꯅꯣꯏꯗꯪꯅ ꯎꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯩꯉꯣꯟꯗꯗꯤ ꯇꯧꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯄꯜꯂꯛꯀꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯅꯅꯕ ꯇꯥꯟꯁꯤꯟꯈꯤ꯫ ꯁꯣꯐꯤꯌꯥ, ꯂꯇꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯗꯣ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯊꯥꯖꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯏꯪꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ "ꯑꯩꯗꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ, ꯆꯠꯆꯔꯅꯤ꯫ ꯋꯥꯔꯗꯦꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯥꯖꯗꯦ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯒ ꯑꯩꯈꯣꯏ ꯋꯥꯅꯅꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅꯔꯤꯕ ꯊꯝꯕꯥꯜꯅ "ꯑꯩꯁꯨ ꯆꯠꯂꯅꯤ꯫ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯑꯗꯨꯝ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅ ꯁꯨꯝ ꯂꯩꯕꯒꯤ ꯋꯥꯅꯤ, ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯑꯃꯗꯤ ꯂꯇꯥꯅꯁꯨ "ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯜꯂꯅꯤ, ꯊꯋꯥꯏ ꯃꯥꯡꯗꯨꯒꯤ ꯁꯔꯨꯛ ꯀꯣꯛ ꯁꯥꯏꯀꯤꯇ꯭ꯔꯤꯛ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ" ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯑꯍꯤꯡꯁꯦ ꯐꯅ ꯊꯦꯡꯂꯦ, ꯇꯨꯝꯂꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯁꯧꯍꯨꯝ ꯃꯍꯥꯛꯅ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯈꯣꯡꯖꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯏꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯌꯥꯔꯣꯝꯗ ꯆꯤꯡꯊꯕꯗꯣ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯨꯌꯥꯔꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯕꯒꯔꯥ? ꯀꯩꯅꯣꯝꯕꯨ ꯇꯧꯏꯗ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯁꯧꯍꯨꯝ ꯃꯍꯥꯛꯅ ꯐꯪꯕꯗꯒꯤ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ 3ꯂꯛ ꯄꯣꯛ ꯄꯣꯛ ꯈꯨꯏ꯫ ꯑꯗꯨꯃ ꯇꯧꯔꯒ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯁꯣꯐꯤꯌꯥ, ꯂꯇꯥ, ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯃꯔꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ
nupi macha ama yamna khangna kanna lauraka hogalai atuga samphoi haiduna koilau lawi aduma torok paduta maga tuminari basing magi ka adu leiriba punamak kaidoroge haiduna makhoi chu chensinari mana adumna law khongpa aduta haujita tumnaramraba mayamadu su loina hogandaratuna makhoge ka tamna chensilai matamadu warena su yauna chilaklibani matamadu nupi macha aduna aina nuwaina tumdun leiringai matamta aigi sammase paiduna lukhumlumda hanna singi adumna kakkak chingakpaduta aina karinuni haiduna jong nongkhatuna yengubadati mamit irang langna panglaba musin muba nupi ama leplaga leirami mamai ado uthong maram amata khangthi haiduna yamna kina pawado tammi madu tambada leiriba mayamdu su yamna kina khi waren aduna adukumba ore paridabada tawno namangna hada uraga karigi mi ki halibano haidun saithatli matamadu da makhada boarding aduki mathak thangbada leiriba nupi sing aduki makhada leiriba nupa macha sing aduki maraktagi amana kayone sarwadena habili basibo tawutubu tawi habani siba kun tawndun tawu manbro thokna thui hada habi yawna tine warden loina khara kidana kotara khara tobiga ra haraga hen chachilabdabadi akhoi kamaina famsel leiningadino aigi ne famsel leba ngawrai hayam chalani adugane boarding ase tawiba thabak khudima loina haidokani asumna hairapada warden do mahana sagul ubada afaba oneroi khaladuna ai adumana noi sagutnardi kamai ton ha yengu akiba haibasidi ekhoi gi wakal dagi thoklibani khangadana aduna kidana leirabadi kaishu toidaba fare nakuna yamna kiraga dine ai school gi principal da paupuna mak pi khage ko asumna hairaga mahaki folado principal da fol toba saraduna adumak chakhrei masidagi leiriba mayamatu magi kada loina mak changna khri changna khiba matamadu da makoi nong heng anbaga yum da hanrani haiduna makoi su wari sanari somdana warden aduna kaidosige haiduna wakal khanba yaba khalabagi tungta haujikti mahaksu boarding asida satra sing amata leitrabanina yumda chatpa yaragani khaladuna mahaksu nakal amarodi yamna harauri satra sing asina complaint thangal lagliba se phana yamna kuirabani adupu school gi principal aduna yani haiduna adumak thamlakhibani warden tawkham khangdi masidagi di mahakna school gi principal aduta awibe makki phone tawduna hauji tholiba thodok singado loina mo paw tamduna khanghali masidagi di warden aduna haijadiba khudimak ado munna tarabagi tungda principal aduna pare aina thokpa sillaga hailamlaga pholado thamkhri adama tawduna matamado haukhri mathangi nongalakpa aduta school gi principal aduna amaibani haiba ahal lama puduna laklei matamaduta satra satri sing aduna makhoi yumda hananabagi da makta yamna kanna sem saduna leiringai gi matamni matamaduta school gi principal adu laktuna karigi da makta nakoina pot losilibano haiduna laukthokhi aduga nakoina mafam masi thadoktuna chakkhrabasu aikhoi di kaimta kaiblaiti adubu nakoi gi chahi manganingte nakoi bu soyaningte maramaduna aina amaiba ma puduna laklebani mahakna laitainabadagi di karimta toroktoriko haiduna amaiba aduta lai khoirambada hawnaba haiki masidagi amaiba aduna lai khoiramlibani haiduna mana porokpa ising khara school aduki akoibada lewa mantra soloduna saithokhi aduna tawba pungloi lorabagi tungta amaiba aduna haujikti karimata taroklaroi hairamlaga amaiba aduga principal aduga chakkhri warden adusu adumak leheuri adubu laiba satra satri sing aduti isam chamba mawong aduda makoi kaya thajaramdi maramdi matam khara leplurabasu amuk soidata mathi phunglakani haibase satra satri sing aduki thajabani adubu hariba numit asidagidi amukhanna school boarding aduta tawrakhidri kuirabagi tungda Sophia hayeng exam loiba numit ni haiba numit adugi numidangta makhoi mari punna lairik paminari adumna mahanga lairik parinegi matam aduta mahakki masa to ngahan makai ka iman manati matam ta Sophia na thambal do siduna thambal aisi isase kaya nuwaiti oning toge ai toiletam ta sabino sira adumna hairak paduta lata amati minaksina kaidopai nawari ding chatino ekoi puna chalusilo asomna hairaga Sophia bu puduna lakle Sophia amati lata thambal minaksi makoi ahumga punna Sophia gam punna mari makoi mari punna haujikti toilet adomda lakle asam lakpada makoi wari su sanari Sophia na ngasi tarukliba nariba ato kamdongna no haiduna makoina hangnari adubu Sophia na aisu khangti haiduna khumi asumna tawduna haujikti asam lakpana toilet ado yoksilakli
Sophia toilet manung aduta changki makhoi ahumna mapanda ngarang wari sanaduna lehui manungdana Sophia yamna kanna ori aduma tawba da thambalna as Sophia se hayeng exam loirabani ma amuk exam dawung ngamoi dijalo adumna haina ringai matam maduta Minaksina kedobing ngamoi duno guli charga mai phajani soiba yaba exam natida asomna haina ringai Sophia do thorakle aduga silasila o hairi matamadu da thambalna nangbu khara pharabro haidun hangi Sophia na khara phare silasila o haidun na makoi punna amuk laklei asomna laklaka makoi hayeng parikha gi tamak thengnaba phawba larik ado pakhi numidangi pung paro khara helakpa adwai phawba larik panaram laba matung tumning lakle haiduna makoi loina mak tumnari ngahan makai di pung tara phawba da mak parambani adupu parikha maya oibani na amai baduna ga lewatinwa kaya ma sonduna tanthok lambadagi kari mataga torok khidabaga makoi su khara laithok laduna thengnaba phawba larik ado pakhibani haujikti boarding adu da leiba mi punamak loina tumna khraba matamni matamatu da Sophia ge mana kongta Sophia lao ai la e adumna haiduna Sophia bu kauthura i matamadu da Sophia mamit ado adum uisalli adubu mahak tapna haugalakle aduga phamungdagi kumtharaga thung ado hangtuklaga mamit ado sejet uisanna adumak thokri masidagi di Sophia ado makharob da kumtharakle aduga skulutu gi akoibata adumak chattuna leiri makok aduda mamai ado makhada adumak nonthari masampuna mak mamai rumda loina mak jungthaduna tari adumna chatliba mawong ado kanagumana thimnarabati soidana khanglagadaba mawongni adumna mahangna koitha chatlingai matam aduta boarding adugi khwai makha thamda leiriba nupa macha sing adugi maraktagi nupa macha amana karino asongi wangwada mi chapagi mawong tawriba sibo butu chatlaba jatlane haiduna mahangna thona wado tapna hangdoklaga khajitang horiba adudagi yingthokluri aduma jingluba aduta Sophia na makok ado lemai dai jungthaduna nontharaga masampuna mak loina thadoklaga masamaduna mamai da loina mak thadaraba matungda yamna tapna haira duna chatlibado nupa aduna uri madu ubda nupa aduna asida but leire haiduna yamna kana laukhalakli mahana adumna asida but leire haiduna laukhalakpa aduta nupi amadi nupa sing loina mak phupu hakutnaratuna thongnaw lomda yengthora i matam aduda Sophia aduna masa ado masamna kupsillaga yamna tapna chatuna leiribato lata thambal amadi Minakshi su uri madu ubadaki makhoi paraprap chentharakuna Sophia ge manaktamna chelai matam aduda Sophia do phamlaga leirami matam aduda lata thambal amadi Minakshi na chensinuna Sophia kedorage ha nambu kedorage ba asamna hangdu baduda Sophia na ai kedorage ai kisu tawdina adumna hairakpaduda lata thambal amadi Minakshi makhoi humna yarase sangasilao asomna hairaga Sophia bu makhoi ki katamna pori matamadu da mayamna kaidorage Sophia kaidorage minangbo haiduna hangna hawi adubu Sophia wa amatana khumdana mahaka aduda adumak sangki madugi matung haujikti warden aduna mahoksagi to amu halukba mali aduna yarbi makhai na koi yum masidagi haibati boarding asidagi apan thokanu ngahandagi tawriba lai sanariba si mafam asida lai lebagi oiramdri Sophia na kauduna sanaba lai oiramle maramadunani mahangna ahing athingba asita matomta murum sonduna lai saduna chatlibase madugi khudamni haiduna warden aduna hairi wafam aduta angang nupa macha amadi nupi macha singado lona thajanaki amadi Sophia bu yamna kiki adumna tawbadagi di haujikti matam mado haukhri Sophia nungaina adumak tungkhri mathangi no ngarakpada Sophia parikha chatki adubu parikha manungda iringaida mahak wantharaki adubu phanakuina laikat narabagi tungda mahaki extra time haptuna parikha thanki parikha loduna he halakpaga mahakna mama mapada phone tawtuna mahak pulo bulangana ba haiki masidagi ti Sophia bu mahaki mama mapana lowa lakhi asamna Sophia do mayum lomdu chatkhri namit adudaki Sophia boarding aduda lakhidri phanakuina lakhidraba matung tha amarom leiraga mamanabi sing haibati lata thambal amadi Minakshi makhoi ahumna wafam ama taki madudi Sophia do laimu amana wuknabadagi mahagase ngauri phai tawduna leiri haiduna mamanabi sing aduna tarakhi wafam adu tabada lata thambal amadi Minakshi Sophia gi mayumda lakli adubu Sophia gi phim madudi yamna sokchin bagum tarukli mahak chaman thak mandabana mayang pukang kangsilli
kuchu kumen amata thoktabagum tawri ka manung aduda mahak atumak leiri aduga machindasu kari kaino mathong manung khangdaba mayam ama murung soli matam aduta thambalna kaino mana hariba sibo haiduna manakong thangtinduna tarubadati ayu thadoklo karigidamka nahakna ayu phajlibano nanga iga kaisum mai lende haiduna chaiba oirami wafam adu tabada thambalna mahakise boarding aduda leiriba thawai aduna mahakpu soduna phajin biram lagani haiduna makoi wari sanari asumna tawringai matam aduta Sophia gi mapabung to ngasi su yamna haibani haiduna amaiba ama puduna lakli amaiba aduna Sophia gi mihun thawhun paiduna yeng matamda Sophia se lai gi sahum phangle aduna lai ama khoramdaba yararoi haiduna lai khoramnabagi damakta sem sakhi masidagi ti Sophia gi mapabung amati mama hoina yamna wana honabadagi Sophia to lai khoirambadagi di hantharakle aduga amaiba aduna su lai tin changdana ba haiduna jantra ama kibikhi asumna thoram punamak lorbagi tungda haujikti Sophia to wakhal khara lakpagum tawri lata thambal amati Meenakshi makhoi ahum su magi manakta leirambadutta Sophia na nakhoi kamai laibano haiduna hangi matamadutta ngasai ayuk lakpane haiduna khumi matamadutta thambalna Sophia da wansindura nongoda ngasi toromliba sipu kamdungna no haiduna hangli matamadutta Sophia na khangdi aina boarding dagi halagraba matungda aise hakchangam nungai kiri aduga aina tumbadasu isa se boarding da dum leibadong aduma khanki noman numidang ama aina mapanda kanagumba amana aibu kawi haiduna thoklubada musin mupa wangding wangba mami ama aigi nakta sangsilai madudagi de ai lauduna imong nomda sangsilaki numit adudagi aise ana maha subagum adumak tawduna leiki maiba kaya yengba yabasu yengle adubu ifat phalamdi hakchang se sum nungairaktabadagi ai mafam asida adumak lerakdibani madugi matung aise matam khagi matungda wakhal joikhiba haujik toromba thabak kaukhiba amati ima baba phawga masak khangak kaya ama tawba horaki madugi matungdagi ti ai ngasi lai khoramliba sini adubu aina ngaklibati nakhoi karba matamda lakhibano haiba khangaujiba sini asomna makhoi wari watai sanaduna haujikti lata thambal amati Meenakshi na haujiki naha kaisu toroklaroi amaibana phanana ba layengdam labani hairi aduma tawduna matambato hawkri numidang wairam oislaklabada lata thambal amati Meenakshi makhoi su boarding aduta hananabagi damakta sem sarakhi madhamaduta Sophia gi mapabungna aikhoi ga punna chapminarasi boarding aduta lai khoiranggataba amasu lei haiduna makhoi amaiba aduga punna boarding aduta halakminari aduga amaiba aduna boarding aduda ungna khiba lai ado mapam aduda amuk thinduna porakhi asumna tawduna haujikti maiba aduna lai khoiramba pungloi loirapagi tungda Sophia gi mapabung amadi amaiba to mayum lomda haithakri lata thambal amati Meenakshi su boarding aduda adumak lehukhi adubu haiba numit adudagi mahausagum school aduta mi kappa amati makhoida aki ba sahung kayama phangba haunarakhi aduma torokpadagi satrasing ado parikha su loirabanina makhoi yumda loinamak hanirasi haiduna hanaki boarding adugi pawado tabada leiriba satrasing adu su amata makhatana boarding aduda leinakhidi amadi leinabagi su hainarakhidri asomna haujikti boarding ado mi kana amata leinakhidri school wonthokuna haujik su adumak school loina chalaiduna leikhi adubu boarding aduda leihoriba kanagumba thawai aduti haujik su adumak leihori thawai adu boarding aduta laik tamduna leiringai matamda makoi mamanibi singa parikha thamanaba matamda maga punna leminaba Sophia kopa nupi amana mahakpu yamna thina tawbiba amati exam gi matamda mangonda note ki che pirakthi haiduna yamna thina saibadagi wakhal nungai mandabadagi school adudagi thokhinaba haibadi boarding adudagi thokhinaba tawi adubu Sophia na mangonda thokhiba yaroi parikha loraga thokadabani parikha loringa na hana thoklabadi yumgi misingna karigino hanaklabadi Sophia na ingonda yamna thina tawi haiduna yumgi mi laklaga aibu phuangera haiduna Sophia na yamna thina chaikhi masidagi di makhoi ungkhatnaraktuna ngahandagi nanga tawribase ai yengi yawna yengbani aduna nangi se aibu sitribra haiduna makhoi khana chaindaba khara thokpadagi boarding adugi ka adudagi makhoi makhada taaduna nupi ado yamna thina sokhi wanthaki adubu lairiba satrasing amati warden sing aduna siraboi ningduna mahakpu thori yalaka sijaba manarbagi damakta mahaga lairiba ka aduma kata poraktuna thori yansinduna thamki adama tawbadagi di mahag kanbang ngamgadabado thori yansinbadagi adumak namduna sikhi
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯁꯣꯐꯤꯌꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯇꯝꯅꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯀꯅꯥꯝꯇ ꯂꯩꯅꯔꯨꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯍꯥꯟ ꯃꯈꯩ ꯆꯨꯝꯅ ꯈꯪꯀꯤ ꯀꯞꯂꯝꯕ ꯑꯗꯣ ꯁꯣꯐꯤꯌꯥ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯁꯣꯐꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯑꯃꯗꯤ ꯄꯪꯀꯤꯗ ꯀꯤꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯃꯥꯏꯕꯁꯤꯡꯅ ꯐꯅ ꯀꯟꯅ ꯌꯦꯡꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ, ꯑꯗꯨꯃꯛ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯕꯣꯔꯗꯤꯡꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯁꯣꯐꯤꯌꯥꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯐꯝꯗꯨꯅ ꯏꯍꯤꯡ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯤꯍꯨꯟ ꯆꯤꯡꯈꯠꯈꯤꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯄꯩꯈꯥ ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯃꯃꯤꯡ ꯃꯥꯟꯅꯕ ꯁꯣꯐꯤꯌꯥꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯁꯣꯐꯤꯌꯥ, ꯅꯪꯕꯨ ꯍꯥꯠꯈꯤꯕ ꯁꯣꯐꯤꯌꯥꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯇꯥꯏꯅꯕꯗꯒꯤꯗꯤ ꯁꯣꯐꯤꯌꯥꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯐꯤꯌꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫